इंटरनेशनल वुमेन्स डे की थौरम ngasi मणिपुर की मफम क्यादा पांगथोकनख्रे मिनिस्टर ए.के. मीराबाई अमदी एमएलए ओलंधोनी ने शर्मिला उनख्रे अमदी यूनियन हेल्थ मिनिस्ट्री ना रिम्स येंगसिनद्रे मणिपुर सरकार न फ्री थादुना थमले मखा ताना थबक पुनबगी एक्सटेंशन तौरक्त्रब मियोयना थबक पुदुना लैबा यावरे हाइरी मीटिंग ताबीरबा सिंह बुताराम नोकचरी पाव संदोकना पिजरी ngasi इंटरनेशनल वुमेन्स डे की थौरम मणिपुर दसु पाक शन मफम क्यादा पांगथोकनख्रे प्लानेट 50-50 by 2030 स्टेप इन अफ फॉर जेंडर इक्वालिटी हाइबा थीम दा लुप क्याना तोंगान तोंगान बा थौरम क्यागा लोइनना पांगथोकनखी मणिपुर प्रदेश महिला कांग्रेस कमिटी ने सुसिंदुना मालेमगी नुपी की नुमित की थौरम पांगथोकी थौरम अदुदा चीफ मिनिस्टर ओक्रम इबोबी डेप्यूटी चीफ मिनिस्टर गैखांगम सोशल वेलफेयर मिनिस्टर ए.के. मीराबाई एमएलए सिंह ऑल इंडिया महिला कांग्रेस कमिटी की मणिपुर की जनरल सेक्रेटरी जरजुम इते मणिपुर प्रदेश महिला कांग्रेस कमिटी की प्रेसिडेंट एल तिलोत्तमा पार्टी की लुचिंगबा कया सुसरुक याखी चीफ मिनिस्टर ओक्रम इबोबिना मालेमगी नुपी की नुमित थौरमसी हौरखिबगी मतंगदा पल्लदुना यूनाइटेड स्टेट तगी हौरखिब थौरमसी ngasiदी मालेमगी मफम सिनबा थुंगना पांगथोकनरे लेबा खरदी नुमित असि छुटी ओइबसु यावरी इंडिया दसु नुपी की दमक तोंगान तोंगान बा एक क्या सेंदुना थमली अदुबु एक सिंग असि थबक ओइना पांगथोकनबा होनबदा खुदोंग सादबा कया थेंगनदबा नते हाइखी Indecent Representation of Women Prohibition Act 1986, the Commission of Sati Prevention Act 1987, Protection of Women for Domestic Violence, the Sexual Harassment of Women at Workplace, the Criminal Law Amendment Act 2013. Number of acts was enacted by both Parliament and State Assembly, in particular some states, even though when at the time of enforcement, till today it is extremely difficult. All this number of law which was enacted, I hope this will definitely have a thread by your discussion in the afternoon session. डेप्यूटी चीफ मिनिस्टर गैखांगम ना कांग्रेस ने सेंटर दा सरकार पाइरिंगई लोकसभा में राज्यसभा दा वुमेन बिल पास तौनब पुथोरकपदा मतमदुदा ओपोजिशन ओइखिबा बीजेपी ना येतखी नुपी दा शक्ति पीबा बीजेपी ना पामद्री कांग्रेस की नुपी की फिबम फगतहन्नबा पार्लियामेंट चादा 53 रिजर्वेशन थंबा पामी हाइखी अखोई नुपी की वुमेन रिजर्वेशन पार्लियामेंट पास तौनबा लोकसभा में अखोई विधान सभा मरुना लॉ मेकिंग बॉडी नुपी की सरुक याहंगदबनी चुमने याहंबद नते एस अ मैटर ऑफ राइट्स मखोद मैंडेटरी होइबा कॉन्स्टिट्यूशन अमेंड तौरकांदा मखोद रिजर्वेशन थमगदबनी हाइबसे चप युंगना पार्टी की प्रिंसिपल अमा होइना पाखलिए मदु फनायामना कन तौरे दुबु साइ हंजन हजारबदा विरोधी पार्टी से मरुना बीजेपी पार्टी नमसे स्वाजोक पीदबदगी बिल पास तोबंगमदना होजिक फाउ लेरी हजबने ngasi इंटरनेशनल वुमेन्स डे गा मरी लेना सोशल वेलफेयर मिनिस्टर ए.के. मीराबाई अमदी एमएलए ओलंधोनी ने शर्मिला उनखरे जेएन हॉस्पिटल सिक्योरिटी वार्ड लेरिबी शर्मिला दा मिनिस्टर अमदी एमएलए ना खुदोल पोट पीबगा लोइना चाक चाबिरो हाइखी एक असि लौथोकनब होनबदा अखोई पुन्ना थौदांग यामिनासी मिनिस्टर ना शर्मिला दा महा के अपाम्ब सिंह फोंदोकनब वाफम थमखी मदुदा शर्मिला ना समाज अमा सेमबदा नुपी याउदब यादे नुपी सिंगी चाउरब थौदांग लई ngasi नुपी अमा ओइना मणिपुर दगी अफसफा लौथोकनबा सांगलब चही असि चरा हेंदुना लागली पालिब सरकार असिना एक असि लौथोकपिनबा मिनिस्टर की पुगनिंग चिंगसिनखी सोसाइटी अमा सेमबदा नुपी की थौदांग सी मनु ओइ हाइबसिदा नुपी अमना खुनाय अमदा असोक सांगबा लेपा की कोस की तमथीरबा आइनना दैंगा लोन की खुलाय अमा ओइना डेमोक्रेसी सलिबो लेबा अमदा सीजन अदना लेबा मिसम प्रजादा दा सैथेंग पीरिबो एक असी दबो
Minister Mirabai na phongdokibada sarkar asina ek ase Greater Imphal gi mafam kharada lawthokre makha tana su lawthoknaba honadaba natte haiki koi hojiki matamgi matungina koi leiba koi ai sarkar na kana yen chei honari adugi kan masite da karai pabu kan to ya ya Thauramase Central Jail da su pangthoki Thauramaduga mari leinana Central Jail da leidiba nupi phadok singda achamba khudol sing pi bagaloinana chaklen ama saminaki Thauramadu da Social Welfare Minister AK Mirabai Central Jail gi SP Women's Development Cooperative ki Assistant Director amadi Police ki makok thongba official kya su saruk yaki Thauramaduga mari leinana Minister AK Mirabai na matam amagi nupana nupi sing hanthana yengbagi midyeng adu thadoktuna Nupa singna nupi singbu awangwa thakta pukhatnaba honnabiu haina appeal tauraduna Sangbidhana piriba hak sing nupi oibi singna khangna chatuna nupa nupi gi khetnaba leitaba chawkhatpa lamdam ama oinaba aikhoi punna honaminasi haiki tasengna mak ngasi aikoi nupa amasung nupi ani gi marakta khetnaba aikoi adhikar leiba mayam singa che chap manana ngasi aikoi haugiba kayada aikoi kauthokrabasu lakadoriba sidadi nupa nasu aikoi nupi singbo aikoi kusamna na singkapiduna nupi nasu aikoi gi asonba wakhalon mayam singje thadoktuna chap manaba right adu phangduna leiriba aikoi Bharat Sanvidhana aikoi gi nupi gi right pirabasu Sanvidhana pirabasu aikoi nupi oibi aikoi na ek tawba ngamdadana leiriba kaya singa se 50 chap manaba sharing da aikoi khenaba leitana leipak asigi chap chaba nagarik amagi wahan thokto leiba ngamnabagi damakta aikoi punna hona minarasi Numit ase Social Welfare Department su sinduna Chingmairong da leiba Tribal Research Institute ta pangthoki Thoramadu da Social Welfare Minister AK Mirabai MLA Olandoni Principal Secretary SK Dev Burman Director S Nabakishore su saruk yaki Numit asiga mari leinana pangthokiba layekpa changdamnabada makok mathang taraba mahairoi singda mana mathum sing yenthoki MLA Olandoni na chawkhatpana kham thenglaba education gi mangal ningthina leiraba matam asida nupa na nupi otpa haibasi tawroidaba thabakni nupa singna mayai kaba chinjak sizinaraga lali chumi khangdana nupida ot naiba chathariba kaya asina ngasi lamdam asi nupi sing matusho na hingli masida natana nupida otpagi thabak chathadabasu natte haiki Social Welfare Minister AK Mirabai na leibak ama chawkhatpada nupi yaudaba yade nupa nupi thong manana chawkhat minaraba matam data chawkhatpa lamdam ama oirakani Khungang amadi saharda nupida ot naibagi thawdok khetnaba yamna lei khungangi lamdana yamna chang yamna wangli masi education gi mangal ningthina phanghalabadi kokani hojik nupida ahenba sakti piduna chada kuncha humdoi reservation gi damak lauri hairiba sakti asi pirabasu nupi singna tangjaraga hingbagi hainabi thadopa ngamdrabadi madugi kanaba leiroi atopana insin ba yaudana thabak tawrabadi decision making body da soidana mai pakna yawba ngamgani haiki Kanglei Imalup na susinduna numit asi uripok lai khulem bigi sanglen da su pangthoki Kanglei Imalup na sinduna pangthoki ba thoram aduda Kilgi President RK Shana Hanbi National Awardee Ibo Tombi Khuman Kanglamai gi President Lairik Leima Angkil gi President PS Sakhi Leima CLK gi President Pakpi Chanuna Chingba Mioi Kyana Saruk Yaki Kanglei Imalup gi President RK Shana Hanbina nupi angang singda miot minai chathariba asidagi ngakthoknaba honaminasi haiki Ngasi ramdam kanglei pa sida kanglei Imalupna miyam gi damakta kharada angamba kharadang orasu sigumba tamthiraba miyot mine sidagi kan jaba ngamgadra haibagi wakhalol aduda iramdam masida laibiriba civil society organization ima sing amadi cha sing kaya gi matuk injari harerga ngasi kanglei Imalupna akhoi gi malemda malem gi nupi gi numit haiba thoram mache khoi pangthok jabani Working Women for AI TUC Manipur amasung Ima Panthoibi Trust Vendor Union anina punna sinduna thoramasi Kumalampakta leiba Apex Marketing Women's Market Setta pangthoki Forum gi President TS Bedavani yauna tongan ba luk kya gi luchingbi singna saruk yaki Wangang kiba singna nupi singda hanthana yengbagi muhuta thak wangna thamnana ba wafam kya phongdoknaki Sagolban Tera Bazar da su World Vision India amasung Ideal Club anina punna sinduna thoramasi pangthoki
All Manipur Nupi Marupna Susinduna Thoramasi Manipur Press Club the Pangthoki. CPI Manipur ki Women's in Charge A Lala Nupi Maruki President TS Sakhi Yauna Miyoi Kyana Saruk Yaki. Ministry of Women and Child Development ki Makhada Laiba Community Food and Nutrition Extension Unit Imphal Kongpal Mutum Laikai Nupi Lamjing Lupka Khusam Naduna International Women's Day ki Thoram ngasi Laikai Asir Laiba Community Hall the Pangthokre. Machal Suba Chinjak Semdana demonstration Tauba Madi Health and Nutrition ki quiz competition sing Pangthok Pagaloinana Mela Pangthokpana Palangi Mapungoiba Thoram Oiki. International Women's Day Thoranga Mari Lainana Nong Magi Oiba Kana Nainamagi Thoramama All Manipur Women's Voluntary Association Sinduna Hotel Imphal the Pangthokre. Thoramadu the Poire Lemarul ki President L Mem Choubi Association ki President Y Kunjarani Shusaruk Yaki. Y Kunjarani na Lamdamasi ki Hausi Oiriba Nupi ki Fiba Masi Kara Fagalabasu Nupi Oibigi Ikai Kumnaba Manghan Biba Hatlaga Matomta Sizabani Haiba Taudo Kaya Chatharakli Fibam Asidagi Tingnana ba resource person Singa Watanaraba Matung Wareb ama Chief Minister ama Sumri Lainaba Singa Pishingani Haiki. Nauri ngay da ngasai domestic violence na hatu piba ay matum da suicide to jadi bani haiba mayam sila phawda ngasi sarkar sina ta da ba udaba sadana duna tumina leiba sei sida koi tangai phadana koi miyam jina karamaina tawra kanda koi masi khara phaba ngamna na ba hona sigi haiba gi pandam da su amuka hena ne ngasi koi convention tawra kanda miyam puna mangna tawba ya ba disangsan ba ya ba sangsan mina si hadana convention asi ju pangthok seri Poirai Leimarul ki President L Mem Chowbina Lamdam Asigi Nupi Sing Ning Tamna Hingba Ngamdri Pikliba Nupi Machadagi Hauruga Chahi Yam Labi Nupi Singbu Ikai Khumnaba Manghanbagi Thaudok Asi Karamna Thingani Haibagi Lambi Thiduna Thabak Oina Pangthokpagi Tangai Fadaba Leire Haiki. Singasima Oiraiba Manipur ki Ramdam Asida Akoigi Ramdam Asida Miot Minai Misimina Tukimati Hengalakpa Loina na Nupi da Ijat Manganba Nupi Angang de na han bau de Ijat Mangalakpa se ngasi Koigi ngasi Paliba Sarkar sena tumina leisanba amadi Hakpacharak Pidaba Repistubu Kankalaga Tambiba Asigumba Asina ngasi Malimi Kuna Esida Mangdarakpa Heli Manipur State BJP Mahila Morcha Amadi Women for Social Change Anina Legal Awareness Thoram Amagaloinana Malemgi Nupi Singi Numit Thoram Singjumai Oinam Thingel Community Hall the Pangthokre. Thoram Madu State President TS Chauba Mahila Morcha ki President RK Pramodini Shusaruk Yaki. Lions Club of Imphal Laimuyul Nasu Malemgi Nupi ki Thoram Singjumai Lesang Them Lekai the Pangthokre. Yawa Singjamai ki khusam naduna pangthokiba thoram adu da Laimayol ki President KSS Madhavi Yawa ki President L Mombi Shusaruk Yaki Ward ki Secretary Sobita Mangsata Bamna Resource Person oina wangang ki Women Welfare Organization Kanglai Park Jiri Branch Nasu International Women Day Thoram Pangthoki Thoram Madu the Jiri News Network ki President TS Sarat Kumar Organization ke Advisor TS VB L Chau Basu Saruk Yaki. Manipur State Legal Services Authority ki meeting Makhada Imphal East District Legal Services Authority amasung Youth Development Center Club Kairau Bitrana Khusam Naduna Numit Asiga Mari Lainana Legal Awareness Thoramama Nongpok Ningthau Panthoibi Community Hall the Pangthoki Thoramadu the District and Section Just Imphal East S Imocha CGM Imphal East A Nautuneshwari Imphal East Bar Association ki President Santi Kumar amasung Club ki President and Manglemba Susaruk Yaki. Numit Astiga Mari Lainana Manipur Women's Foundation amadi Thawbal District Legal Services Authority anina Khusham Naduna Nongmagi Oiba Legal Awareness Thoramama Maibam Community Ground Up Pangthoki Thoram Maduda Wabagai Kendragi MLA MD Fazur Rahim CGM Thawbal Ojes Mutum Amadi Local Giluchingbak Kyana Saruk Yaki MLA Fazur Rahim na Nupi Singna Lauriba Thawdang Yamna Chawi Imung Manungi Nupi Singbu Otpi Naibiba Thawdok Sing Thingnana ba Aikhoi Khudingmak Bhab Taminaba Tangai Fade Haiki Haki Lairiba Mama Mapa Machim Manau Mabung Bobwa Omnamaktu Thadu Amaga
नुपा अगी नाता था अमा नत्रगा अनि चही अमा नत्रगा अनि पेन खंगबा अइंगोंदा लैबो पुनमक्तगी हेले हाइना लागा सिदा अइखोइना नुपीबो यामना नुसिना लुना तौबा दरकार लैबेना खल्ली तमेंगलोंग डिस्ट्रिक्ट की मफम क्यादा सुंगसी मालेमगी नुपीगी नुमित की थौरम पांगथोकनखी नेहरू युवा केंद्र तमेंगलोंग निस्तिंदुना ऑल तमेंगलोंग वार्ड नंबर 10 दा थौरमसी पांगथोकी यूनिटी स्टेडियम तमेंगलोंग बैप्टिस्ट चर्च कॉम्प्लेक्स दसु इंडिजिनस वुमेन एंड चिल्ड्रन फाउंडेशन अमसुंग वुमेन सोसाइटी तमेंगलोंग वार्ड नंबर 1 दसु पांगथोकी डिस्ट्रिक्ट लीगल सर्विसेज अथॉरिटी बिष्णुपुरमदी Vanguard of Initiative and Queues for Iraicha Boys Nasungasi Malemgi Nupi Singi Numit Thaurongal Mari Lenana Nongmagi Oiba Legal Awareness Thoromama Ningthaukhong Community Hall the Pangthoki Thoromadana Ningthaukhong Municipal Council ki Chairperson Boys ki President Yam Sanjoy CGM Bisnupur Beni Ngangom Susaruk Yaki State Health Mission की मखादा मैतई लेबयोल सिनाई संगनसु इंटरनेशनल वुमेन्स डे की थौरम क्लासिक होटल दा पांगथोकी थौरम मदुदा हेल्थ सर्विसेज की डायरेक्टर डॉक्टर ओ इम्बोमसा नुपी समाज के सेक्रेटरी रमनी ऑल मणिपुर चिंगमी तमी अपुन बल्लुक की प्रेसिडेंट मोमोन कुकी मदर एसोसिएशन की प्रेसिडेंट कोकोम लुमलुम कामई कुकी वुमेन यूनियन की प्रेसिडेंट रोज मंगसी हाउकी ऑल मणिपुर मुस्लिम वुमेन डेवलपमेंट की ऑर्गेनाइजेशन की प्रेसिडेंट सितारा बेगम सुसरुग्याकी डायरेक्टर इबोम स्ताना चौखटप खुनाय अमा पुरकनब होनबदा नुपा नुपी थोंग मानब ताई हाइकी रे मोय लिवर ना दुम कोलेस्ट्रॉल जो सुंगदो लेरे खरांगे साबदी 200 मिलीग्राम नोंगमदा साबदा कैमदा काइदि येंगमगी मम चाबदा कैमदा काइदि अहंद बाबा अदु मिरोन मिनुपीदि हेन मरु अंगांगी ब्रेन सागलेब मयाम से मसदेसदा होजिकी पोछि याम दकाले फोने दुना येरुम जमां काना पिजे बिगदमनि नुमित अस्तिगी सरुक अमा ओइना डिलीजेंट पब्लिक स्कूल मोइरांग नसिंदुना स्कूल अस्तिगी महिरोइ सिंगी ओइबा एशे चांगदमनबा अमा पांगथोखिबदा क्लास 7 8 अमदी 9 10 कांगलुप अनि थोकना पांगथोखिबा एशे कंपटीशन अदुदा महिरोइ चहुंगा तरामापन सरुक याखी चांगदमनबा असिना महिरोइ सिंगदा नुमित असिना मखोइदा करी फाउरी हाइबदु खंगदोकनना बपांदमदा पांगथोखिबनी इसिगी मरमदा एवर ओइननबा छात्र अमदी छात्री सिंगी मरक्ता अमना अमबु इकाई खुमनबा मदुगी तुंग कोइना लैनबगिदमक की पंदमदा इखोइना सिगुम एसे कंपटीशन से सिनजबना एम्स की थाकता नत्रगा दिम यूनिवर्सिटी ओनना बहोनरी हाइरिबा अवांग नोंपोक लमदम अस्तिगी यामना चाउथोकचनिंगाई ओइरिबा लमफेल पाता लेरिबा रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स असि भारत सरकार की मिनिस्ट्री ऑफ हेल्थ एंड फैमिली वेलफेयर न करी अमता यंगशिंद्रे मणिपुर सरकार न सु मिनिस्ट्री की मखादा लेबनी हाइदुना रिम्सपु फ्री थादुना थमले हिरमस्ता रिपोर्ट अमा ISTV News na akanana numit ke ani changna ticket pada fanglakba paugi matungina RIMS ta makhata na thabak punabagi extension tawraktraba mioina RIMS ke administration da yauduna thabak tawduna leire hari masida Union Ministry of Health and Family Welfare na khangsin na leire pau sig batungina hojik RIMS ki Deputy Director Administration ni hariba Y Rajendra Singha si makhata na thabak punabagi ministry na extension tawraktraba mioini hari Y Rajendra Singha si hana Ministry of Health and Family Welfare da Under Secretary Administration oina thabak tawrambadagi matamdugi RIMS ki Director oikiba Professor S Sekharjit na chahi amagi oina deputation da Deputy Director Administration DDA oina lisingani sumna tarahumdogi September gi tang tarahumdoi da join tawhunkibani makha tarakada Director Professor CS Arun Kumar gi matamda Y Rajendra gi thabak tawbagi matamasi lisingani sumna taramanga gi September gi tang kunmanga phawba sangdokhi hari Madugi makha tarakada mahakna thabak punabagi matam ministry na sangdorakhidre hojik laidiba director gi sas puriba asinasu DDA gi extension tawbagi anoba order ngasi fawba staff mayamda circulate tawduna khangan balaitri adubo DDA asi lisingani sumna taramanga gi September gi tang kunmanga dagi thabak puduna adumak lakli thajaba yaba pawmagi matugina DDA gi extension tawkhidraba matungda lisingani sumna taramanga gi September gi tang kunmanga dagi RIMS ki account section dagi mahaki tolo pikidre hari Adumainamak Magna RIMS ki administration da dingasisu yauduna adumak lakli Amarumda hojik RIMS ki director gi thabak puribi Professor S Rita Devi asi lisingani sumna taramanga gi April gi tangkun ga humdoida
interim administrator oina tha taruki director gi sas puduna lakhiba adu lisingani sumna taramanga gi october gi tang kun gu humdoida matam loikre adubo rims masagi leijariba bylaw adu thukairaga ministry gi under secretary dd maheshwari na lisingani sumna tara taruki february gi tang ahumda order ama thoktuna makhatana tha taruki thabak punanaba khangalakre amaromda hojek rims ki Director gi sas puriba Professor S. Rita Devi amadi Deputy Director Administration ni haidiba Y. Rajendrana handak rims ki nurse ta matara taruk laukiba aduda makhoi animak nurse khanbagi interview da achauba thodang lauduna member secretary fawba oiki mamangi December thada pangthokiba nurse lawbagi matam aduda Professor S. Rita Devi na Director gi sas punanaba extension toruktriba aduga hanagi extension gi matam su loikiba matam ni aduga Amaromda DDA Rajendra su thabak punabagi extension toroktraba matam dani hari thabak punabagi matam leitraba miyoina matau karamna nurse khanbagi interview member oikibano karamba rules ki makhada interview pangthokibano haiba chapchaba khangmangamdre tongan balup kharana rims ki nurse lobagi thabak asida aranba tawre haituna athingba kya leikhrabasu rims na nurse lobagi thabak ta aranba tawramdre haina amuk hana phongdokpa yawkhre adubo thabak punabagi matam extension tawkidraba miyoina interview gi member oikiba adudi achumba thosil oigadoribra haiba khangbangamdri se namba wafum kya sigi batangda makhoi gi oiba wafum kari leibage haina rims ki director gi sas puribi Professor S. Rita Devi gi office ki telephone number ni haiduna DIPR na phone diary da yauriba telephone number 24114884 amadi 24145559 da office award phone toba matamda phone paikhalakide Panbayai handak satkiba February gi tang tarukta rims yengsinba laklamba Union Health and Family Welfare Minister JV Nadana asoiba leire hairiba asi karimata yengsilamdana rims bu aims ki thakta natragana dim university onna honaragani haibaga loinana rims ki damakta awat senpham leiti haina phongdoklaba wafam leikrabani ISTV News gi damak paudum jariba Sunil Kumar ISTV News Imphal Amaromda Deputy Director Administration Rajendra gi deputation gi matam chahi asigi September gi tang kunmari fawas thangdokle haina hanadagi chatnaba hauraba adubu kona thokpa order amada Ministry of Health and Family Welfare gi Under Secretary DD Maheshwari na rims ki director da ngasidama khangalakre hairi Saigonabi Rudratol haiba musical compose ama S Mahanta madi mahaki kangbuna Manipur University ki dance department na pangthokre Ministry of Culture gi production grant scheme lisingani ka tara mari tara manga gi makhada dance and music department na sinduna pangthokpa thoramadu VC Professor HNK Sharma department na consultant Professor P Navachandra JNMDA gi hanagi pradhan Guru S Thanilamadi NEZCC Dimapur gi state member Antiken su saruk yaki thoramadu mari leinana S Mahanta Sarmana phongdokibada Saigonabi haibase sankirtana madi ras lilada oza guru singna sembiraga thanamlaba saisak makhal amani isaiga punna chatminnaba compose makhalni adubu isaiga punga chatminnabagi mahuta isaigi sanjada atopa instrument amadi pungi matengna tongana puthokpa experiment amani haiki tungda Saigonabi haiba music compose asi miyam da utki Jelak panupi thinba chalubada furak pagaloina na paisa lahawi haibagi mayokta hata golapati auto parking da wakan mifam sathakre khongjang adu da saruk yakhibi nupi amana oinamdagi haujigna hata golapati da leiba Kutubuddin gi machanupa Barun kauba amana kakching dagi nupi ama chelak padagi haunabi matung ina tha sigi tang tarukta thinki adubu numit adu da chaluba miyam furak pada natana lupa lak amaga lising humphudra lahauki thaudok asi yaningde Lahawa senpam handokadabani nupi masana yade hairiba adusu yumpham yaudabani hairi Yauram kan sida muhoina ikoi nupi si muhoina jingjan khare jingjal laga phu bani khangde ka dongni khangde hai khare sikjal laga muhoina ikoi nupi sina hairak pai ikoi amata ta de yade haibase muhoina oina thoga aga haire haiba dogi matung de ikoi si solon jalaga nupi me am chali singsi solon jalaga phure nupi anium si na thoga aga phure bai matung sida solon jala thamaga ikoi number 1 tauge angang nupi su tauhan ge hapsu moi taubi ya ta pitre nama son ba matam da su karai degi angau bino sida la aga nama son si ala hai se na hai la ga moi na ikoi bu thira sai re phakpi hab da su Housing for All PMAY gi makhada ward khudingda yum lejada ba miyoi kya leiri haiba khangdoknaba thakhiba application form adu
थाजन बिरकपा मतमदा इंखोल पताना चिंगबा चे चांगसिंग याउदना थाजलकपा यागनी हाइना IMC के एजुकेटिव ऑफिसर NG उतमना फोंदोखरे ngasi corporation asida pangthopa paugi mifam amada mahangna makha taraduna corporation asina demand survey taunaba form haukiba March ki tang ani da miyam da khanghanki loinana thajalakwa form sing adu socio economic ka census lising ani ga tara mathoi da tagi matung ina thidokpani masigi damak mari leinaba che chang sing pishin bagi tanja kona corporation khanghan gani haiki Hojai koina tauribasidi Imphal Municipal Corporation jaga sida yum leijadaba mi kayam leibage natragana kacha yumda leiba mi kayam leibage haibidu khangdoknabagi damakta tawjaba demand survey makhalamani anu masigi demand survey gi form je thajan birakpa matamda supporting document phidona yaudana dumak thajan birau haujik taha hekta magi document du sudaba yadi haina koitan talubagi thoidokpa artha leitri hojiki oinadi mana yum leijade yum pami haibadu khatang magi form sidaita masagi asengba maming mapuroiba maming leibham aduga tin number magi hojik leidiba yum gi makhal adu mayam do melaga thajambiro haukiba February gi tang 13 education department ki nauna oza lising amaga chonga marifuni thoi Launaba cabinet and Laukiba Warep Adubu Association of All Manipur Unreserved Waiting List Candidate for Primary Teachers Listing Anigat Tarukna Yaning Taba Fongdorakli Ngasi Manipur Press Club the Pangthopa Paumi Shinga Unaba Matamda Association ki Secretary G Dayananda Sarmana Fongdokibada Haukiba Chahi Listing Anigat Tara Mangada High Court na takiba hukum adu Manipur Sarkar na athuba matamda thabak to onthokpiu Achumba niyomgi matung ina waiting list da leiraba oja sing asibu appoint tawbiu Asigumba chayet na bamarak asida nauna primary oza launa na sarkar gi phirep asi association na condemn tawi loinana mahiroi lup singa sumateng pangbiu maduna trabadi democratic oiba khongjang kaya changsinduna achumba fangna taksin gani haiki asuk sauna leiba amadi honorable oriba justice Nobin Singha amadi high court ki decision asi athu matamda government na pakhat piduna matik saba amadi makhata nasu unreserved waiting list leiba sahi bar oibna marmorikanda thabak thaba yajadraba saru hum thokpai saru ama oiba asingmagi sympathy si yengbiraganda government na athu matamda thabak to onthokpiduna asingumba gano se rai se sanhan biu haibisi thamjari loinena karigumba thu matamda government na haiba thabak asi pakhat pirakta taragadi akhoina semjari association asina thu matamda logi oiba amadi democratic oiba khongjang kayada saru changchan jagani Pauna amadi thangal kaithel ki lambida gari khamba yahangadabani haina Committee on Bazaar Business Community of Pauna and Thangal Bazaar na government ta thamkiba ultimatum asi ngasi aroi banumita transport minister ga wari chanaduna matam khara khongjang hangdoknaba warep laure hairi ngasi numidang pangthokiba pawgi mifam amada committee convener H Badanna transport minister ga kupna khanaraba matungda single line park tawhanna ba wafam khanarage haibagi thajaba pirakhiba tungan ba Festival Singi Yenglaga Matam Khara Khongjang Komthoknaba Warep Lobani Hayengdagi Pauna amni Thangal area da gari kaya leibagi haibadu survey ama tawraga government ta report ama tangkhatlagani haiki Manipur people mayam yenga kanduda cabinet na logo warem na cabinet ta soidana ai pukhasana ba kona jagya ba wakhom thambirak pana maram wara kanduda tare tara thongna ko khanara matung sida akoi su sungsoi soidana tawbirakani habi thajabdu thamaga Manipur ki tongan ba hujik kumai hero mayam ji yenga kanda soidana tawrani habi wakhom du thama kanda akoi traffic ki khana jare du loinana akoi hujik leiri ba kaino sida single line sida madudike ahen ba lakpa da tholakpa problem mayam jing ko punna traffic amasung adagi transport loinana akoi committee jaga jointly punna thabak tawmina ba wakhom ji haira kanduda koi loisalakpane Nupi employees sing danat taba midyeng yengba Imphal head post ki director Binod Kumar Lauthoknaba Davida Imphal head post office ki employees sing na tha sigi tang maridagi thabak lepagi khongjang changsindana lakpa du ngasi mari leinaba authority ki wari chanaduna yanaba ma purakpadagi khongjang adu handokle haina deputy manager na thadurakpa cherwal amana khangalagli handakta ikui kuidana yamna chingnaningai oiba mawongda thauri yanduna sirambi Bisnupur ward number 12 lamlang Hupi Chothe Khuldagi Hatnai Kim Jaugi Matangda Semkiba JAC na mamangda postmortem tawkiba du thajadabadagi ngasi amuk Jennimsta nauna postmortem tawhankibaga loinana pawgi mifam ama pangthokre Rims ki mokta pangthokiba pawgi mifam amada MICSC ki matangda semkiba JAC ki convener TS Mina Chothe na phongdokibada
पोस्टमार्टम रिपोर्ट असी फोंदोक्ट्रिंगै की मांगोइनना चेनाबा मियोय फादुना चेराक पीगदबनी चेनाबा मियोय चेराक पीद्रिबा फावबा असी हक्चांग लौरोय करिगुंबा गवर्नमेंट असी हक्चांग नमदुना लोसिनखिनबा होनरबदी हेना अकनबा खोंजंग क्या चंगसिनगनी हाइखी करीगुंबा 21% से पुथोक्तरगदी अखोइना डेड बॉडी सु लौजरोय अदो गवर्नमेंट डिस्पोज तौबीखिबसु यारोय करीगुंबा से द गवर्नमेंट साइड तकी डिस्पोज तौखिबा तारगदी असिदगी हेनबा खोंजंग कया अमा अखोइ चंगसनगे हाइना सेम सारे मयाम कक्चिंग खुनाव म्युनिसिपल काउंसिल की वार्ड नंबर 2 की इंडिपेंडेंट काउंसिलर खुमुकचम ओंबी लैमा देवी वार्ड नंबर 3/1 की वार्ड डेवलपमेंट मेंबर खुमुकचम अथौब मैतै अमदे वार्ड नंबर 3/2 की वार्ड डेवलपमेंट मेंबर खुमुकचम बोंकिंग चंद्रा इंडियन नेशनल कांग्रेस यावख्रे मखोइना पार्टी से यावरकपदा एमपीसीसी की प्रेसिडेंट गैखांगम आयाबा पीखरे सेल्फ एम्प्लॉयमेंट वॉलंटरी एसोसिएशन सेवा की चही 15 सुरकपा सिल्वर जुबली थौरम लमयान बसंगलेन पांगथोखरे चही मचुमना पांगथोकदौरिबा थौरम असिगी हौदोकपदा बीजेपी मणिपुर प्रदेश की प्रेसिडेंट टीएस चाउबा एसोसिएशन की प्रेसिडेंट वाई सुरचंद्रा अमजू की प्रेसिडेंट डब्ल्यू समजाई सरुक याखी टीएस चाउबना सेवा की हेल्थ कार्ड अमसु हौदोखी सेवा की सेक्रेटरी के एस चिंगलेना सेंथोक लंबी लेजदब नुपी सिंगना हिंगनबगीदमक मपाल थोरक्तुना पैसा तानबगी थबक तौबदा मखोइदा क्राइम क्या थोगली नुपी सिंगना सेंथोक लेरबा मिपाल तांगद्रब मतमदा नुपीदा चथबा मियोट मिनै हंथानबा ngamgani haiba thajaba thamduna ngasi fawbada tongan tonganba khudong saba kaya piduna nupi kya senthok laina hingduna imung manung pukhiba yaure silver jubilee asigi saruk ama oina chahi ama sida nupi singda microfinance amasung self help group semduna khudong saba launanabagi awareness kya pangthokani haiki बीजेपी की प्रेसिडेंट टीएस चाउबना एसोसिएशन असना ग्रासरूट लेवल दा मियामदा खुदोंग साबा फंगहलिबा असिगुमना लनाई लुप खरना होनाबदगी ngasi nupi singi phibam phagahan pangambani masi sarkar na nate chahi sigi budget da social welfare department lau singu amadi horticulture da khaidokli ba senpha maming tagi oi masina miyam amasung nupi sing hingbada khudong sadaba kaya hena mayok naragani haiki koi gi hingnanabagi damakta ngasi Manipur Sarkar na budget puthorok pakanda nupi singoba social welfare kaya happy nupi singoba thamna na bra hapte seba na tongni ba thabaka do ngasi Bharat Sarkar se paikale Bharat Sarkar na thadarani paisa scheme kaya lerani seba mugal wena raga jathar pada laira na bai charging housing na koi nom na nabgi hamna bi shakti do la मणिपुर स्टेट रूरल रोड्स डेवलपमेंट एजेंसी ने सिंधुना भारत सरकार की मिनिस्ट्री ऑफ रूरल डेवलपमेंट की मीटिंग मखादा नोंगमगी ओइबा ई पेमेंट नमसुंग ओमास मॉड्यूल की मतंगदा ट्रेनिंग प्रोग्राम मंगसी नॉर्थ एओसी की सिक्योर कॉम्प्लेक्स लैबा एजेंसी की कॉन्फ्रेंस हॉल दा पांगथोखरे थोरमदु नेशनल रूरल रोड्स डेवलपमेंट एजेंसी की कंसल्टेंट ओइना लैरिबा चार्टर अकाउंटेंट अरुण त्रिवेदी एजेंसी की एडिशनल चीफ इंजीनियर टीएस श्यामसुंदर एसई ब्रोजेन अमदी नंदकिशोर सुसरुक याखी ट्रेनिंग प्रोग्राम से मरु ओइना स्टेट मरी नागालैंड मेघालय सिक्किम अमदी मणिपुर की पीआईयू सिंगिदमक्ता पांगथोपनी मसिदा स्टेट बैंक ऑफ इंडिया की मिहुत अनिशु सरुक याखी अरुण त्रिवेदी ना ई पेमेंट अमसुंग ओमास की मतंगदा सुगाइना ताखी पाउमी सिंग वरी शानाबदा एडिशनल चीफ इंजीनियर श्याम सुंदरना अप्रैल अमदगी हौरगा रूरल डेवलपमेंट मिनिस्ट्री ना कॉन्ट्रैक्टर सिंगी बिल पेमेंट ई पेमेंट की कुथांग पीदब यादे खंगहलपदगी ट्रेनिंग प्रोग्राम से पांगथोपनी लाकलिबा अप्रैल की तांग अमदगी दी ठिकादार सिंह की बिल पीबा मतमदा चेकबुक सिजनररोय मसिना हेना ट्रांसपेरेंसी पुरक्पा ngamlagani हाइकी इम्फाल लगी हाइदोकीब एग्जाम सेंटर अयाम्बा मवोंग मरिल चुमना एग्जाम पांगथोकलमद्रे मणिपुर बोर्ड ना अकनबा मिडियंग चंगद्रबदी जॉइंट स्टूडेंट कोऑर्डिनेशन कमिटी ना अकनबा मिडियंग चंगलगनी हाइरी ngasi मैथ्स थोकपन नुमिता प्राइवेट सेंटर अयाम्बदा पाक्तकनना सिनबा खोंबान चेनबा अमदी एग्जाम सेंटर सिंगी इन्विजिलेटर फाउबा यावशिनदुना नोट तौबदा मतेंग पांगशिलंबा कमिटी की टीम ना थेंगरखी सवोंगबुंग प्राइवेट सेंटर दा मांगजौनना जेरोक्स तौरबा आंसर पेपर सिंग महिरोई सिंगना पाक्तकनना पाइदुना नोट तौबा गाइड बुक फाउबा क्लासरूम के वेरेंदा दा तारंबा थेंगरखी खोंबान चेनबा सिंगना कोइना चेंदुना चरांगनबा फिबमदा लैरंबा अमदी ड्यूटी तारिबा ओजा सिंगना महिरोई सिंगना नोट तौबदा खंगसिनदना लैरंबा थेंगनखी नोट तौबा फाननबा हाइरुबदा मपुंग फाना कोऑर्डिनेशन कोऑपरेशन पीबी रखिदे हाइरिबा प्राइवेट सेंटर सिंग असिदा अकनबा मिडियंग चंगबियु हाइरी
Johnston School की मनिंग थंगबा लंबी की सरुक साबा लोशिलक्लबा टेम्पररी मार्केट सेट की फिबम ngasi वर्क्स मिनिस्टर केच रतन कुमार ना यंगसिनख्रे चौराकना मफम असिदा पोटफम फमफम लिसिंग अमगा चमापम हेन लैरी वर्क्स मिनिस्टर की खोंचत अदुदा IMC की चीफ एजुकेटिव ऑफिसर NG उत्तम अमदी वर्क्स डिपार्टमेंट की मरु ओइबा ऑफिशियल क्या सरुक याखी कैथेल असे लाकलिबा मार्च की तांग तारा मथोइदा होंजिनब पांदम थमली हाइकी नुपी ओइबिगी इकाई खुमनबा मांगहल्लबा मतुंग ओट नैबदगी लाइकनबा ngamdana लाइखिद्राबी सिनगी अरोइबा मथौ मंगम ngarang चिनिकोन खुलदा पांथोखरे गवर्नमेंट अमसुंग JSC अनिगी मरक्ता यानबा अमा पुरक्तुना महाकी असिबा हक्चा ngarang रिम्स की मोक्तगी लौरबा मतुंग मियामगी खोंचत अमगा लोइनना महाकी निंगसिंगनिंगाई ओइना थमगदबा कॉम्प्लेक्स दा अरोइबा मथौ मंगम पांथोखिबनी JSC की कन्वेनर पांती गोलमैना सिविल सोसाइटी चर्च अमसुंग लनाई मियोइसिंगना पांगलक्किबा मतेंग कयाबु थागतपा फोंदोखि गवर्नमेंट थौदोक असिगा मरी लेनना अचुंबा माइकैदा लाकनी हाइबगी थाजबा थमखी लमयानबा हिजम इराबोट की लालहौदा अचौबा थौदांग लौखिबा लमलाई माइकैदा माओइस्ट कम्युनिस्ट पार्टी मणिपुरना अखनना मिडियंग थमदुना मियामगी फंगफम थोकपा चाकथोंसिंग चलिबा था असिगी मनुंगदा फंगनगनी हाइरी लुबसिगी पब्लिसिटी एंड प्रोपेगेंडा सेक्रेटरी नोंगलेन मैतेगी चेरोल अमना लमलाई असेंबली कंस्टिट्युएंसी की मियाम की फंगफम थोकपा चेंग अमसुंग थाव मार्च था असिदगी मपुंग फाना फंगनगदबनी PHC प्राइमरी हेल्थ सब सेंटर सिंग खुदक्तगी मपुंग फाना मथौ पांगथोक्तुना मियामदा अना लायंगी खुतोंग ताबा फंगनगदबनी अहानबा ओइना लमलाई माइकैदा चांगयेंग अमा ओइना हौबनी मखा तारकपदा मणिपुर पुंबा मथंग मथंग फंगनबा अंगंबा थाक्ता होनगनी हाइरी निंगथौजम निंगोल लाइश्रम ओंबी सोफिया मिसी की मतंगदा नुपी मयुम अमदी नुपा मयुम अनि की मरक्ता वायल चथादुना लाकलिंगै सोफिया की असिब हक्चांग लौदना लैरखिबा अदु DC की ऑर्डर अमगी मतुंग इना नुपी मयुमना सोफिया की अरोइबा मथौ मंगम पांगथोखिबा यानिंगदा फोंदोक्तुना नुपा मयुम की मियोइ सिंगना थंगाल चिंगलक थोंखोंगदा लंबी थिंगबगी खोंजंग चंगसिनख्रे DC की वायल यानिंगदे कस्टमरी लो खंगदबा DC ट्रांसफर तौगदबनी हाइना दाबी तौखि चिंगलक कैथेलदा मियामगी ओइबा मिफम अमा फमदुना JSC सलाम लैकाइना मखा ताना चंगसिलकपा खोंजंग खुदिंगमक्ता MSA क्लब खुंजेम अमदी खुंजेम मैरा पाइबी लुपना सरुक यागनी हाइना लेपनाकी हौजिक फाजननुना थमलिबा थोइबा अमदी महाकी अपोकपा कंडीशन यावदना थादोकपियु हाइरी लालगदी दंदी पिगनी हाइना फाजन थमबिरिबा मपुरोइबा अमसुंग मपासिसु थादोकपियु हाइना अखोइ प्रेस की थोंदा अखोइ फोंदोकचर मसा मथंदा थौरी यानजदुना सीजरबनी हाइबगी रिपोर्ट असि फाव पीरबदा अरान वहेल चटगिबा बॉबी वाइखोम असि DC दगी फिल्म फोरम मणिपुर की जनरल सेक्रेटरी इपू फुरमबगी मायोक्ता ngasisu लमफेलदा लैबा शंकर टोकिस ममांगदा वाकन मिफम सथकी महाकु करी मरम की फुरम लिबनु हाइबदु अथुबा मतमदा सेंगदोकपिनबा फोरम की चेयरमैन सूर्यकांतना अपील तौरी MSPDCL की LSD 1 अमदी IED 2 की मनुंग चन्ना मेन रोड सिंगी नाकल तिंगलिबा डेडिकेटेड सर्विस केबल लाइन सिंग लौथरगनी मरी लेनाबा खुदिंगमगना सिटी मसक फजहनबा लौखलकलिबा खोंथांग असिदा मतेंग पांगबिनबा LSD 1 की मैनेजर एल मोमोचा की चेरोल अमना खंगलगली हैरो पार्ट 3 द लेबा हैरो गवर्नमेंट हायर सेकेंडरी स्कूल दा ताबा बोर्ड न लौबा HSLC एग्जाम सेंटर दंगसी फ्लाइंग स्काउट टीम अनिना कुपसिन सेनदुना यंगशिनख्रे सेंटर्स द पार्क सन सिनबगी थबक चथरे हाइना फोंदोरकपदगी ngasi अखनना यंगसिनबनी हाइरी सेंटर से लेकाई मियामना कना अमत चंगहनदना गेट सेमदुना ngakलamba पुलिस पर्सनल कुंट्रा हेना केम वांगमदा मथौ तौदुना लेरंबा थेंगनरखी स्कूल की हेड मास्टर लाइश्रम सेलुंगबना सेंटर्स द सेक्शन एग्जाम थाहली अदुबु महिरोई लुप अमना यामना लाना पाउथोकपीबदगी मिंगचत थियाले हाइना नुंगाइतबा फोंदोरखी फ्लाइंग स्काउट नंबर 93 की टीम लीडर नोमाइचम शांत कुमारना सेंटर्स द यामना मौंग मरिल ताना एग्जाम पांगथोकपा थेंगनरे हाइखी थौबाल कॉलेज के अवारापा सिंह मणिपुर गवर्नमेंट अमदी मरी लेनबा डिपार्टमेंट ना यंगसिनबिदबगी मायोक्ता ngasiदगी matam kaktana mairoi singna class boycott ki khongjang changsinkhre कॉलेज असि अवारापा सिंह मेंशनबिनबा एजुकेशन मिनिस्टर अमदी डायरेक्टर दा खंगन खरबसु थबक ओइना पांगथोरक्तबदगी ngasi
Mahiroi College asigi department singamadi administration block solon sinkre athuba matamda midyeng changdrabadi hena kanba khongjang changsilagani hairi. Imphal Ziri Lambi ki barak thong sem liba BRO na transport department ka khusam naraga ton nifuni thoi puwa ngamba thong sanana bu wafam leirabasu BRO na transport department ta gazette notification thogan duna ton kundagi hena puwa yaroi hairibasi authority oidaba thongni gazette notification asti handoktrabadi high court ta appeal tawragani haina transports and drivers council ki president S Ranjit na phongdogli NG Avenue da Leiba council ki office ta pangthokpa pawgi mifam amada H Ranjit na Barak thong asi mamang chahi ki September thada chief secretary ga loina na pangthokiba mifamda council ki maikai thong gi huil guard hapa yot ki mahuta upak oina season na ba haibada BRO na tha ani gi manung da semgani haiba ki thajaba pikibani ngasi tha ani helaba fawda thabak oina onthoktabana handa gari lanba thong namthabani project asi state ki nate aduna transport department authority nate adubu BRO ga lautuna raga thong asi ton kun khakta pugadabani haina order thokpa asi Masana hurale utpani order ton nifu puba ngamgadaba thong sagadabani haina lauri masi khanglabasu state government na BRO gi mathakta wangang ngamdriba si karigino phong na Manipur miyam gi hak mat pa masung longnam tawriba si gi mayokta high court ta chatuna wakalagani haiki hujik jai appeal tawsini ton kundagi na hapigino adu thong si gi asoiba mandi lai haibasidi koi praja miyam na Manipur government na khangdoksi aduga thidoksi aran basi kari marangi masi moina sum ngamali no ba magi huji still runner oi base ubak si su singe ran magi wheel gar si jokoi hapse ge ba kari gi no se de government na BRO da tainangam disi kari gi no tawra phugdam ne ba se government na BRO ge official jing tawra phugdam ne ba Hajik ba Manipur government ai sai je PW engineer tawai ta ga di mantri na koksang gi ne ba chief minister na koksang gi ne ba suspend taw hai ga ne ba BRO na tawdi kari gi hai di no ba ada apoi aseng ba hai be se BRO gi di mai hong ni saum de ni moi di amu ju tawdi transport department na gazette notification hando kadam ne ba gazette hoji si masu no tawbio gazette notification si hando kadam ne Manipur government gi natra di aina high court salani oneba high court salani moi chop ne ba Ukrul gi hamlai khongda accident thokpadagi truck driver laikhidraba mioi adugi maming mayat khui tasar khuldagini mahaki truck adu brake fail oibadagi gari adudagi chongthorakpada bolero na thomada laikhidabani hairi Numit mangani chupna chathagadaba annual art exhibition ngasidagi Imphal Art College ta hokre hawdopagi thoramda Manipur Sarkar gi consultant Dr. R.K. Nimai Art and Culture gi commissioner K. Rabi Kumar amasung Imphal Art College ki governing body ki chairman L Mangina maru oiba musing oina saruk yakhi college asigi principal Wainaba Chandrana phongdokibada mahiroi singna chahi amagi manung da tawkiba fazaba thabak sing adu khangatlaga utpa exhibition ni haiki Ngarang BJYM gi president o Malesna luchingba team amana union minister Mahesh Sharma da memorandum ama pishinkre memorandum aduda Manipur gi oina di tourism masi khwaidi gi chawba industry amani masina mioi kya thabak piduna hingbagi lambi yat ka dawribani adubu Manipur sarkar na asigumba thabak asida senja thumja tawduna magun sagun tawduna leire haiki state asida hauzik chathariba tourism project singastigi matangda kendra sarkar na mapung faba inquiry ma thuba matamda chathabiu Mara labor sing dandi pibaga loinana thadakhiba senfam nauna khomgatpa natraga project sing asti athuba matamda loishinnaba akanba thabak lokhatpiu hainasu memorandum aduda palli hairi Jiribamda leiba tongan ba phurup amadi loop singna karigumba press meet kauba natraga press note sing media da happening ba leirabadi amjuna thamkiba chana kanglun singak na chatpinaba all Jiriba working journalist union na appeal tawri Kanagumba organization natraga lanai mioi na press note tharakpa matamda loop organization gi chatnariba letter head natraga season aduna che thokpiu press meet tawgadaba oiragana mangjawnona kobiu mangjawnona official oina che pibirau athu akai natraga achauba leibaki oiba thaudok wathok oirabadi press meet kauba maungadu khara komthokpasu yai hairi Zik sanabagi pawlobi ase UP da Mars ki tang kuntare tagi na kuntra fawba pangthok kadoriba kuntra humdoi suba senior national netball championship ta saruk yaruna ba
Manipur team khannabagi trial kam coaching camp ama Manipur Netball Association pangthokadori saruk yaningba sanaroi amadi institute singna KH Ratan amasung L Modubalada hayeng ayuk pung tarukta Khumbal Lampak Sports Complex 200-meter practice ground da laktuna report tawrana bakhangali Kuntaru Suba sector gitara nithoi suba Assam Rifles na naha oiriba sanaroi singi haithoi singthoiba yokhatnaba pandamda maru mapang oibagi volleyball match ama Kudeng Thabi Khulda Sanakre match aduda Kudeng Thabi youth team na mai pakhi Manipur Cricket Association sinduna ahumlak suba MCA Elite and Plate Tournament hayeng dagi luwang pokpa cricket stadium amasung Langthabal public ground sta tharagani hayeng ahoba match tak traw Kwakaithel amadi traw Khamnang Bazar Elite group ki oina luwang pokpa cricket stadium da sanagani Plate group ki oina Napsa amasung Thongju Chigong Lei Makhong Development Club ka Langthabal public ground da sanagani hairi Makha taba sanabagi paw boyai ningthauzam dagi phangbigani Thagatchari ngasigi sanabagi pawda polo Thangmaiban Polo Club amadi Kongpan Student Club na Taramathoi suba Women's amadi Kuntranithoi suba State Level Men's Polo Tournament ki champion oikhre Nat ki oiba masana ama oriba Sagol Kangjai Manipur dagi mangkhidanaba amadi masana asi hena sakol hanbagi pandamda All Manipur Polo Association na sinduna Mamang Thagi tang kunteretagi polo team kunna saruk yaduna satharikiba Kuntranithoi suba State Level Men's amadi Taramathoi suba Women's Polo Tournament ngasi loisankhre loisanbagi thoramda MLA L Ibomcha All Manipur Polo Association ki President Dr. Konsam Sarachandra Amari MSCB ki Managing Director Ranjan Yumnamna Thauramapun Singh oikhi Satharakiba tournament asigi ngasi nupigi sanakiba aroiba match ta Thangmaiban Polo Club na Ibodok Thangjing Polo Club pu Panjil Taruk amada maithibi piduna tournament asigi winner oikhibani Thangmaiban Polo Club ki mai papagi Panjil Singadu A Romabati na ahanba amadi ani super sakarda Panjil ani Ais Habena ahanba amadi ani super sakarda Panjil ani KS Deventina ahum super sakarda Panjil ani sanduna match asi mai pakhibani maithi horaba Ibodok Thangjing Polo Club ki amata ngairba Panjil adu L Niluna Marisuba Sakarda Sankibani Nupagi Sanakiba Aroiba Mesta Kongpan Student Club na Manipur Police Sports Club Team Ebu Panjil Taret Anida Maitibu Biduna Champion Oikre Kongpan Student Club ki Mai Papagi Panjil Singadu O Roger na Ahanba Anisuba Amadi Ahum Super Sakarda Panjil Mari Chanki Atopa Panjil Ahum Aduna P Ojitna Anisuba Ahum Suba Amadi Mari Suba Sakarda Panjil Ahum Chanduna match asi Mai Pakhi Maiti Kiba Manipur Police Sports Club Team A gi Panjil Ani Adu S Bimolna Ahanba Amadi Anisuba Sakarda Sankibani Nupigi winner oiriba team Thangmaiban Polo Club ta trophy amadi certificate kaloinana lupa lising tara piki runners up taraba team Ibodok Thangjing Polo Club ta trophy amadi certificate kaloinana lupa lising manga piki nupagi winner oiriba team Kongpan Student Club ta trophy amadi certificate kaloinana lupa lising kun runners up taraba team Manipur Police Sports Club Team Eda trophy amadi certificate kaloinana lupa lising tara thorumapu singna khusinakhi AFC Women's Day Ngalingai matamda national amadi international gi thakta football sanaramudagi potharaba sahi yamsengna lubi sakna rebi nupi footballer tarada All Manipur Football Association na kai khomnaba utkre ngasi association asina sinduna Khumbal Lampak artificial turf ground da malemgi thakta pangthokpa International Women's Day thoranga mari lenana AFC Women's Football Day gi thoramda ikai khomnaba si utkibani Thoram sida All Manipur Football Association ki President P Raghumani General Secretary L Ranjit Roy Joint Secretary L Jyoti Moy Roy amadi masak naiba ahal loribi football sanari sing kayasu saruk yakhi Thoram asiga mari lenana ahal loriba singi team amadi hauji Manipur gi national amadi international ki thakta sanariba singi team ga friendly match ambasu sanakhi Amaromda Eastern Sporting Union Wangkai amadi SSC sector gi nupi gi junior team gi exhibition match amasu pangthoki All Manipur Football Association na Eastern Sporting Union Wangkai amadi SSC sector gi junior team da ball manga piduna puning thawatki National level Northeast Games lilang libasingi asoiba kaya ga loinana loisin khre masina games asigi competition gi magun yahondre Rajiv Gandhi Khel Abhiyan Scheme gi makhada state Nepal ki sanaroi samapal kunna saruk yaduna tha asigi tang ani degi taret phawba numit taruni Khumbal Lampak Sports
complex ke tongan tongan mafam singda pangthokhiba games asigi marik chumba report Manipur Praja sing miyam da pinaba hobudigi thawa yauna honakhiba pamui singda loisanbagi thorongi invitation pidabana Bharat Sarkar gi Ministry of Youth Affairs and Sports na awang Bharat ki state singda akhanaba miyeng thamduna sports sakhol hanabagi wahantok silli langliba Department of Youth Affairs and Sports ki official singna mahan gadorobra haibagi singnaba pohalle department asigi miyoi kharana thawai hakjang yauna honor jarabasu lai gi soidanaba games asi loisin khraga loire haiba miyoi singna ayamba oiki masana Nepal gi manungda ama anikak natana ayambadi picture pidabana karamba matamda kadaida toguni haiba paumi singda matam chana khangan khidabana paw loba chatpada awaba kaya mayungnaki masana sing ayamba matam chana haudabadagi result matam chana paumi singda piba ngamkhide Amaromda saruk yaba lakhiba state kharagi official amadi sanaru singna sanabagi wahanto khangdabadagi magi aningba apamba tawningba tawduna match conduct toriba official singda onsinduna awai akhum tawnaba match sanaringai manungda film manungda sangchinba bottle langchinba amadi sanaru singna film manungda khana chainaba thokpa match conduct toriba official singi decision yaningdabadagi state kharagi official singna chawkri table kaya thudekpa tawkhiba singi mathakta silli langliba singna kari action lakhotkadori thodok sing asina North East Games ki competition ki thak hengal hanba ngamloi masina sanaru sing afaba maikairomda purungnaba honabada awaba oigani Manipur gi Youth Affairs and Sports Department asi Manipur da leriba department singi manungda pukchen sengna thabak togdaba khwaidagi motpa department ni haina miyamna ngangnaribasi asumba ohengumsi matungda thodok sing asi thoktanaba sililangli singna planning amagi makhada mapung phana thabak tohoningbagi apamba sing sanababu pamjaba singna network asida phongdona rakhi ngasi nongmagi oiba inga sagi pau pizai ICAR Lamrel Party ki phangba pauda ngasi ki khwaidi ki sakhiba degree Celsius kuntare dasmik khwaidi ki ingba degree Celsius taramathoi dasmik daru nuksita yauba ising manit ki sang ayukta saada maifutara taruk nongthilda saada nifumdoi oiki Asigi no takide International Women's Day ki thorom ngasi Manipur ki mafam kya da pangthoknakre Minister AK Mirabai amadi MLA Olandhoni na Sarmila unakre amadi Union Health Ministry na Rims Jengsindre Manipur Sarkar na free thaduna thamle makha tana thabak punabagi extension tawroktraba miyoi na thabak puduna leiba yaure hairi ISTV na pizaba paw matang asli loijere miyeng tabirba singbu amkan na khurumjari